ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯈꯧꯖꯥꯎꯗ ꯄꯨꯔꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯍꯥꯎꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯑꯃꯠꯇ ꯆꯤꯊꯗꯕ ꯃꯈꯩ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯔꯝꯃꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯍꯨꯔꯥꯟꯕ ꯇꯥꯀꯨꯁꯤꯡ ꯑꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯄꯨꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯄꯨꯡꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯁꯒꯣꯜ ꯑꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯌꯨꯝꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯝꯅꯔꯁꯤ ꯑꯗꯣ ꯑꯩꯅ ꯂꯨꯞ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯁꯒꯣꯜ ꯑꯁꯦ ꯉꯁꯤꯗꯤ ꯑꯩꯒꯤꯗ ꯍꯥꯟꯅ ꯊꯝꯃꯨꯔꯒꯦ ꯍꯣꯏ ꯂꯨꯆꯤꯡꯕ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯂꯨꯆꯤꯡꯕꯅ ꯐꯒꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯟꯅꯔꯁꯤ ꯑꯗꯨꯗꯤ ꯑꯩ ꯁꯒꯣꯜ ꯑꯁꯤ ꯄꯨꯔꯒ ꯆꯠꯂꯒꯦꯀꯣ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯗꯨꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯊꯝꯗꯕ ꯃꯈꯩ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯖꯒꯥ ꯑꯃꯗ ꯁꯒꯣꯜ ꯑꯗꯨꯕꯨ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯗꯨꯒꯤ ꯃꯃꯪꯗ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯟꯕ ꯃꯇꯝꯅꯤ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯗꯨꯅ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯔꯤꯁꯨ ꯇꯥꯔꯝꯗ꯭ꯔꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯗꯨꯅ ꯈꯨꯃꯨꯛ ꯁꯦꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯗ ꯑꯄꯪꯕ ꯁꯤꯗꯨꯅ ꯊꯝꯂꯝꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯔꯛꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯁꯒꯣꯜ ꯑꯗꯨꯒ ꯂꯩꯃꯤꯟꯅꯒꯗꯕ ꯍꯨꯔꯥꯟꯕ ꯑꯗꯨ ꯉꯟꯇꯥꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯂꯨꯆꯤꯡꯕꯒꯤ ꯁꯒꯣꯜ ꯑꯁꯤꯅ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛꯄꯨ ꯀꯌꯥꯝ ꯄꯤꯕꯤꯔꯕꯒꯦ ꯅꯍꯥꯛꯁꯨ ꯉꯁꯤ ꯁꯒꯣꯜ ꯑꯁꯤꯒ ꯂꯩꯃꯤꯟꯅꯔꯒ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯀꯌꯥꯝ ꯄꯤꯕ ꯄꯤꯗꯕ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯊꯣꯛꯄ ꯀꯥꯟꯗꯣ ꯃꯗꯨꯗ ꯈꯪꯂꯨꯔꯣ ꯒꯗꯥ ꯑꯁꯤꯅꯅꯦ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯀꯌꯥꯝ ꯊꯣꯛꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯗꯨꯅ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯗꯨ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯝꯗꯦ ꯃꯥ ꯑꯄꯪꯕ ꯇꯥꯔꯅꯤ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯁꯒꯣꯜ ꯑꯗꯨ ꯊꯝꯅꯔꯕ ꯃꯇꯨꯡ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯑꯗꯨ ꯑꯃꯠꯇ ꯊꯣꯛꯇꯕ ꯑꯗꯨꯗ ꯃꯈꯣꯏ ꯈꯨꯃꯨꯛ ꯁꯦꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯗ ꯑꯄꯪꯕ ꯁꯤꯕꯅꯤ ꯍꯥꯏꯕꯗꯨ ꯃꯈꯣꯏ ꯂꯣꯏꯅ ꯈꯪꯖꯔꯝꯃꯤ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯈꯨꯃꯨꯛ ꯁꯦꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯄꯪꯕ ꯁꯤꯔꯝꯃꯤ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯕ ꯃꯊꯧ ꯇꯥꯏ ꯀꯔꯤꯁꯨ ꯂꯩꯇꯕ ꯏꯆꯝ ꯆꯝꯕ ꯁꯒꯣꯜ ꯑꯃꯕꯨ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯈꯥꯎ ꯑꯃꯗ ꯌꯣꯜꯂꯝꯕ ꯃꯥꯅ ꯑꯩꯈꯣꯏꯗꯒꯤ ꯅꯝꯊꯥꯛ ꯇꯧꯔꯒ ꯂꯧꯈꯤꯕ ꯁꯦꯟꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯜꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯄꯤꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕ ꯑꯍꯨꯝ ꯑꯗꯨ ꯈꯨꯃꯨꯛ ꯁꯦꯝꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯆꯩꯔꯥꯛ ꯄꯤꯕ ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕ ꯇꯥꯀꯨ ꯑꯍꯨꯝ ꯑꯗꯨꯅ ꯂꯝꯕꯦꯟꯗ ꯁꯒꯣꯜ ꯑꯃ ꯆꯤꯡꯉꯒ ꯂꯥꯛꯄ ꯑꯗꯨ ꯏꯪꯈꯣꯜꯗ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯂꯩꯕ ꯇꯣꯝꯄꯣꯛꯅ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯇꯣꯝꯄꯣꯛ ꯏꯪꯈꯣꯜꯗ ꯂꯩꯕꯥꯛ ꯇꯧꯔꯝꯕꯗꯒꯤ ꯃꯍꯥꯛ ꯃꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯀꯥꯈꯤꯔꯝꯃꯤ ꯂꯩꯍꯥꯎ ꯑꯩꯅ ꯁꯒꯣꯜ ꯌꯣꯜꯂꯝꯕ ꯍꯨꯔꯥꯟꯕ ꯇꯥꯀꯨ ꯑꯍꯨꯝ ꯑꯗꯣ ꯁꯒꯣꯜ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯍꯧꯔꯦ ꯑꯩ ꯍꯤꯡꯒꯣꯜꯗꯅꯦ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯒꯦ ꯅꯪ ꯍꯨꯔꯥꯟꯕ ꯇꯥꯀꯨ ꯑꯍꯨꯝ ꯑꯗꯣ ꯆꯪꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤꯅꯦ ꯍꯨꯏ ꯑꯉꯥꯡꯕꯤ ꯑꯗꯨꯗ ꯑꯩ ꯀꯧꯔꯨꯁꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯊꯥꯔꯛꯎ ꯀꯔꯤꯅꯣ ꯇꯥꯃꯣ ꯃꯔꯣꯟ ꯁꯨꯗꯣꯛꯇꯕ ꯍꯨꯏ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯅꯪ ꯀꯧꯕ ꯊꯥꯗꯣꯏꯅꯣ ꯇꯥꯃꯣ ꯅꯪ ꯁꯤ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ ꯑꯦꯍꯦ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯍꯨꯏ ꯑꯗꯨ ꯀꯧꯁꯜꯂꯒꯅꯦ ꯑꯩ ꯀꯧꯔꯨꯁꯨ ꯍꯥꯏꯗꯨꯅꯅꯦ ꯍꯨꯏ ꯑꯗꯨ ꯆꯠꯍꯟꯈꯣꯕ ꯃꯗꯨꯗꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯩ ꯊꯣꯛꯄ ꯇꯧꯔꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯄꯣꯛ ꯑꯗꯨ ꯏꯪꯈꯣꯜꯂꯣꯝꯗ ꯑꯃꯨꯛ ꯌꯥꯝ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯤ ꯂꯩꯔꯒꯗꯤ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯛꯎꯕ ꯑꯣ ꯀꯅꯥꯅꯣ ꯇꯥꯔꯦ ꯉꯥꯛꯇ ꯂꯩꯕꯤꯔꯝꯃꯣ ꯊꯣꯛꯂꯛꯑꯒꯦ ꯀꯅꯥ ꯍꯪꯕꯤꯕꯅꯣ ꯀꯔꯤ ꯊꯕꯛꯀꯤ ꯑꯣꯏꯕꯤꯕꯅꯣ 이베마, 에코 이따우부 레비키브로. 따다, 마디 인콘다 타박 수건에 하드나 토키버니. 아예 묵다 kau자halluge. ꯑꯁꯨꯝꯅ ꯂꯩꯍꯥꯎꯅ ꯀꯧꯕꯗꯒꯤ ꯃꯈꯣꯏꯒꯤ ꯍꯨꯏ ꯑꯉꯥꯡꯕꯤ ꯑꯗꯨꯁꯨ ꯂꯩꯍꯥꯎꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯑꯉꯥꯡꯕꯤ ꯅꯪꯅꯦ ꯇꯥꯃꯣꯗ ꯑꯃꯨꯛꯇ ꯀꯧꯔꯨꯁꯣ ꯏꯪꯈꯣꯟꯗ ꯊꯕꯛ ꯁꯨꯗꯅ ꯂꯩꯍꯧꯕꯅꯤ ꯃꯤ ꯂꯥꯍꯧꯋꯦ ꯍꯥꯏꯌꯣ ꯌꯥꯝ ꯊꯨꯅꯅꯦ ꯑꯃꯨꯛꯇ ꯀꯧꯔꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯨꯏ ꯑꯗꯨ ꯂꯩꯍꯥꯎꯅ ꯆꯠꯂꯣ ꯍꯥꯏꯕꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯍꯨꯔꯥꯟꯕ ꯇꯥꯀꯨꯁꯤꯡ ꯑꯗꯨꯅꯗꯤ ꯈꯨꯃꯨꯛ ꯁꯦꯝꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯕ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯀꯩꯅꯣ 이베마 ꯍꯨꯏ ꯑꯁꯤꯕꯨ ꯃꯤꯔꯣꯟ ꯈꯪꯕ꯭ꯔꯣ ꯍꯣꯏ ꯇꯥꯗ ꯑꯩꯈꯣꯏꯗꯤ ꯏꯆꯥꯁꯨ ꯌꯥꯎꯖꯗꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯂꯩꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯈꯣꯜ ꯂꯧꯈꯣꯜ ꯃꯥꯅ ꯂꯣꯏꯅ ꯆꯠꯂꯤꯕꯅꯤ ꯂꯩꯍꯥꯎꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯍꯨꯔꯥꯟꯕ ꯑꯍꯨꯝ ꯑꯗꯨ ꯍꯨꯏ ꯑꯗꯨ ꯄꯥꯝꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯅ ꯑꯃꯗ ꯏꯪꯒꯤꯠ ꯇꯧꯅꯔꯝꯃꯤ ꯍꯨꯏ ꯑꯗꯨ ꯆꯠꯈꯤꯕꯒ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯇꯣꯝꯄꯣꯛꯁꯨ ꯂꯥꯛꯂꯝꯃꯤ ꯍꯩꯃꯥ ꯅꯈꯣꯏ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯑꯉꯥꯡꯕꯤꯁꯤꯅ ꯑꯩ ꯎꯅꯕ ꯅꯨꯄꯥ ꯑꯍꯨꯝꯈꯛ ꯂꯥꯛꯍꯧꯋꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯗꯤ ꯀꯅꯥ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ ꯅꯪꯅ ꯑꯩꯈꯣꯏꯗ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯩꯈꯣꯏꯕꯨ ꯅꯝꯊꯥꯛ ꯇꯧꯕ ꯁꯒꯣꯜ ꯑꯁꯤꯕꯨ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯊꯣꯛꯏ ꯍꯥꯏꯔꯒ ꯊꯣꯛꯁꯨ ꯊꯣꯛꯇꯦ ꯅꯠꯇꯦ ꯅꯈꯣꯏꯅ ꯁꯒꯣꯜ ꯑꯁꯦ
loinaba haitabagini aigi leijariba lamtam punamak sagol asigi mapandagi ngaktani fare fare aikoi nangna haiba loina thajarage aduga nangi hui asisu aikoi de yolo aduga nangna pamba sen kyano aikoi pirage wafam aduda Tompoki mate manaw adu yasanaramde yamna nungaitaba saraga Tompoki nupi lehauna sumna hairaklamni nate tamo ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯑꯉꯥꯡꯕꯁꯤ ꯌꯣꯟꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯕꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯏꯆꯥ ꯁꯛꯅ ꯂꯩꯔꯤꯕꯅꯤꯗꯣ ꯃꯔꯨꯞꯁꯤꯡ ꯃꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ ꯋꯥꯐꯝ ꯑꯗꯨ ꯑꯩ ꯌꯥꯕ ꯉꯝꯖꯔꯔꯣꯏ ꯑꯩꯈꯣꯏꯒꯤꯗꯤ ꯑꯉꯥꯡꯕꯁꯤꯅ ꯏꯆꯥ ꯁꯛꯅ ꯂꯩꯔꯤꯕꯅꯤꯗꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯍꯨꯏ ꯑꯗꯨ ꯌꯣꯟꯕꯗ ꯌꯥꯅꯔꯝꯃꯤ ꯇꯣꯝꯄꯣꯛꯅ ꯍꯨꯔꯥꯟꯕ ꯇꯥꯀꯨꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯔꯦ ꯃꯔꯨꯞꯁꯤꯡ ꯍꯨꯏ ꯑꯁꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯈꯥꯎ ꯑꯅꯤꯗꯤ ꯄꯤꯔꯣ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯁꯨ ꯍꯨꯏ ꯑꯗꯨ ꯄꯥꯝꯕ ꯍꯦꯟꯃꯟꯈꯤꯕꯅ ꯀꯔꯤꯁꯨ ꯈꯟꯊꯕ ꯇꯧꯗꯅ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯈꯥꯎ ꯑꯅꯤ ꯄꯤꯔꯝꯂꯒ ꯍꯨꯏ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯍꯨꯏ ꯑꯗꯨ ꯍꯥꯟꯅ ꯊꯝꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯅꯔꯝꯃꯤ ꯏꯕꯨꯡꯉꯣ ꯏꯄꯥ ꯊꯕꯛ ꯑꯃꯗ ꯆꯠꯂꯨꯈꯤꯒꯦ ꯍꯣꯔꯦꯟ ꯌꯨꯝꯁꯤꯗ ꯏꯄꯥ ꯍꯪꯕ ꯃꯤ ꯂꯥꯛꯂꯕꯗꯤ ꯏꯄꯥꯅ ꯉꯔꯥꯡ ꯄꯨꯔꯛꯄ ꯍꯨꯏꯗꯣ ꯃꯗꯨꯗ ꯏꯄꯥꯕꯨ ꯀꯧꯕ ꯂꯥꯛꯍꯜꯂꯨ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯝꯂꯒ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯗꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯍꯨꯔꯥꯟꯕ ꯑꯃ ꯑꯃꯨꯛ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯄꯥꯕꯨꯡ ꯂꯩꯕ꯭ꯔꯥ ꯅꯈꯣꯏ ꯄꯥꯕꯨꯡꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ ꯀꯀꯥ ꯑꯃ ꯂꯥꯛꯍꯧꯋꯦꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯀꯀꯥ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯊꯣꯛꯈꯤꯕꯅꯤ ꯉꯁꯥꯏꯋꯥꯏ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯑꯃꯨꯛꯇ ꯀꯧꯍꯜꯂꯨꯈꯤꯒꯦ ꯉꯁꯥꯏ ꯃꯄꯥꯅ ꯍꯨꯏ ꯑꯗꯨꯗ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯍꯜꯂꯨ ꯍꯥꯏꯕꯗꯨꯗ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯍꯨꯏ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯑꯉꯥꯡ ꯑꯗꯨꯅ ꯃꯄꯥ ꯀꯧꯔꯛꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯨꯏ ꯑꯗꯨꯗꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯣꯝꯄꯣꯛꯀꯤ ꯃꯌꯨꯝ ꯌꯧꯁꯜꯂꯛꯂꯝꯃꯤ ꯍꯨꯏ ꯑꯗꯨ ꯂꯥꯛꯃꯟꯗꯕꯗꯒꯤ ꯍꯨꯔꯥꯟꯕ ꯑꯃꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯀꯔꯤꯅꯣ ꯉꯁꯥꯏꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯍꯨꯏ ꯑꯗꯨꯗ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯍꯜꯂꯨ ꯍꯥꯏ ꯑꯗꯨꯒ ꯍꯨꯏ ꯑꯗꯨꯁꯨ ꯍꯧꯖꯤꯛꯄꯨ ꯍꯜꯂꯛꯇ꯭ꯔꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯂꯥꯛꯇ꯭ꯔꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯊꯦꯡꯅꯗ꯭ꯔꯕꯖꯥꯔꯣ ꯍꯨꯏ ꯑꯗꯣ ꯄꯥꯕꯨꯡ ꯉꯁꯥꯏ ꯄꯥꯕꯨꯡ ꯍꯪꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯝꯃꯦ ꯄꯥꯕꯨꯡꯅ ꯉꯁꯥꯏ ꯍꯨꯏ ꯑꯗꯣ ꯇꯧꯔꯒ ꯄꯥꯕꯨꯡꯕꯨ ꯀꯧꯕ ꯂꯥꯛꯍꯜꯂꯨ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯍꯨꯏ ꯑꯗꯣ ꯊꯥꯗꯣꯛꯂꯒ ꯄꯥꯕꯨꯡꯕꯨ ꯀꯧꯔꯨꯁꯨ ꯍꯥꯏꯗꯨꯅ ꯊꯥꯈꯤꯕꯅꯤ ꯍꯨꯏ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯂꯥꯛꯇꯕ꯭ꯔꯣ ꯋꯥꯐꯝ ꯑꯗꯨꯗ ꯈꯨꯃꯨꯛ ꯁꯦꯝꯕ ꯅꯨꯄꯥ ꯑꯗꯨ ꯄꯟꯊꯕ ꯇꯧꯗꯨꯅ ꯌꯥꯝ ꯊꯨꯅ ꯇꯣꯝꯄꯣꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯏꯇꯥꯎ ꯍꯨꯏꯗꯣ ꯏꯇꯥꯎ ꯌꯨꯝꯗꯒ ꯂꯥꯛꯄ꯭ꯔꯣ ꯍꯣꯏ ꯂꯥꯛꯑꯦ ꯃꯥ ꯌꯨꯝꯁꯦ ꯅꯤꯡꯁꯤꯡꯗꯅ ꯂꯥꯛꯏ ꯃꯥꯜꯂꯦ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯗꯤ ꯃꯥꯁꯨ ꯍꯩꯅꯔꯛꯀꯅꯤꯗ ꯑꯍꯥꯟꯕ ꯌꯨꯝ ꯁꯤꯟꯕꯗꯨꯗ ꯇꯧꯔꯤ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯗꯨꯅ ꯍꯨꯏ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯨꯏ ꯑꯗꯨ ꯁꯒꯣꯜ ꯑꯗꯨꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯍꯨꯔꯥꯟꯕ ꯑꯃꯃꯝꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯑꯃꯃꯝ ꯂꯦꯛꯑꯝꯃꯤ ꯍꯨꯏ ꯑꯗꯨ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯗꯨꯒꯤ ꯃꯌꯨꯝꯗꯒꯤ ꯈꯨꯃꯨꯛ ꯁꯦꯝꯕ ꯅꯨꯄꯥ ꯇꯣꯝꯄꯣꯛꯀꯤ ꯃꯌꯨꯝꯗ ꯆꯦꯟꯈꯤꯕ ꯑꯗꯨꯒꯨꯝꯅ ꯍꯨꯏ ꯑꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯍꯨꯔꯥꯟꯕ ꯑꯍꯨꯝ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯈꯨꯃꯨꯛ ꯁꯦꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯔ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯍꯟꯇꯛꯃꯨꯛꯇꯤ ꯍꯨꯔꯥꯟꯕ ꯑꯍꯨꯝ ꯑꯗꯨ ꯌꯥꯝ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯥꯝ ꯃꯨꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡ ꯇꯣꯝꯄꯣꯛꯀꯤ ꯃꯌꯨꯝꯗ ꯌꯥꯝ ꯁꯥꯎꯔꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯀꯤ ꯃꯇꯩ ꯃꯅꯥꯎꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯕꯁꯨ ꯍꯨꯔꯥꯟꯕ ꯑꯍꯨꯝ ꯑꯗꯨꯅ ꯇꯥꯔꯝꯗꯦ ꯇꯣꯝꯄꯣꯛꯄꯨ ꯐꯥꯗꯨꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯕꯣꯔꯥ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯂꯨꯆꯤꯡꯕ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯉꯥꯛꯇ ꯄꯣꯊꯥꯈꯤꯁꯤ ꯌꯥꯡꯂꯦꯟꯁꯤꯁꯨ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ ꯑꯥꯗ ꯎꯔꯤꯕ ꯁꯪ ꯑꯁꯤꯗ ꯉꯥꯛꯇ ꯆꯪꯂꯒ ꯄꯣꯊꯥꯈꯤꯁꯤ ꯍꯨꯔꯥꯟꯕ ꯇꯥꯀꯨ ꯑꯍꯨꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯄꯣꯊꯥꯕ ꯍꯥꯏꯗꯨꯅ ꯌꯥꯅꯔꯝꯃꯤ ꯇꯣꯝꯄꯣꯛ ꯌꯥꯎꯔꯤꯕ ꯕꯣꯔꯥ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞ ꯑꯣꯏꯅ ꯊꯝꯂꯝꯃꯒ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯁꯪ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ ꯍꯨꯔꯥꯟꯕ ꯇꯥꯀꯨ ꯑꯍꯨꯝ ꯑꯗꯨ ꯋꯥꯃꯟꯈꯤꯕꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯂꯣꯏꯅ ꯇꯨꯝꯊꯔꯝꯃꯤ ꯇꯣꯝꯄꯣꯛꯁꯨ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯅ ꯇꯥꯔꯕꯗꯤ ꯃꯥꯕꯨ ꯀꯝꯕꯤꯔꯕꯗꯤ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯇꯥꯀꯨ ꯑꯗꯨ ꯇꯥꯗꯅꯕ ꯌꯥꯝ ꯇꯞ ꯇꯞꯅ ꯂꯥꯎꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯝꯕꯦꯜ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯇꯣꯝꯄꯣꯛꯅ ꯂꯥꯎꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯍꯥꯛꯅ ꯕꯣꯔꯥ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯇꯣꯝꯄꯣꯛꯇ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛꯅ ꯕꯣꯔꯥ ꯈꯥꯎ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕꯅꯣ ꯑꯩꯕꯨ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯒꯗꯕꯅꯤ ꯍꯥꯏ ꯃꯗꯨꯗ ꯑꯩꯗꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩ ꯃꯗꯨ ꯑꯩ ꯉꯝꯖꯔꯣꯏ ꯍꯥꯏꯔꯨꯕꯅꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯅꯨꯄꯤ ꯑꯗꯨꯒ ꯂꯨꯍꯣꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯐꯥꯗꯨꯅ ꯕꯣꯔꯥ ꯈꯥꯎ ꯃꯅꯨꯡ ꯑꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯄꯨꯔꯛꯂꯤꯕꯅꯤ ꯑꯗꯨꯛ ꯐꯕ ꯋꯥꯐꯝ ꯃꯗꯨꯗ ꯅꯪꯅ ꯌꯥꯗ꯭ꯔꯤꯕ ꯑꯩ ꯑꯣꯏꯔꯗꯤ ꯑꯗꯨꯛ ꯐꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯒꯗꯕꯅꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯇꯣꯝꯄꯣꯛꯅ ꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎꯅ ꯑꯩ ꯁꯥꯗꯨꯅ
ꯕꯣꯔꯥ ꯈꯥꯎ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯕꯤꯔꯣ ꯑꯗꯨꯒ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕꯤꯔꯣ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨ ꯇꯣꯝꯄꯣꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯌꯥꯝ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯕꯣꯔꯥ ꯈꯥꯎ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯝꯃꯤ ꯇꯣꯝꯄꯣꯛꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯕꯣꯔꯥ ꯈꯥꯎ ꯃꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯇꯣꯝꯄꯣꯛꯇꯤ ꯌꯥꯝ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅꯗꯤ ꯇꯣꯝꯄꯣꯛꯅꯤ ꯍꯥꯏꯗꯨꯅ ꯕꯣꯔꯥ ꯈꯥꯎ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯗꯨ ꯂꯣꯛ ꯑꯃꯗ ꯄꯣꯔꯛꯇꯨꯅ ꯂꯣꯈꯥ ꯑꯗꯨꯗ ꯕꯣꯔꯥ ꯈꯥꯎ ꯑꯗꯨ ꯊꯥꯗꯔꯝꯃꯤ ꯃꯗꯨꯒ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝ ꯍꯔꯥꯎꯅ ꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯃꯗ ꯄꯨꯜꯂꯤꯉꯩ ꯑꯗꯨꯗ ꯇꯣꯝꯄꯣꯛꯇꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯅꯪꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯣꯈꯥꯗ ꯊꯥꯗꯔꯝꯃꯕꯗꯨꯗꯤ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯏꯕ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯄ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛꯅ ꯑꯃꯨꯛꯁꯨ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯄꯇꯥ ꯂꯩꯕꯥꯛ ꯌꯧꯔꯨꯔꯦ ꯑꯣꯟꯊꯣꯛꯅꯕ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯃꯤꯁꯤꯡ ꯑꯁꯤꯅ ꯄꯇꯥ ꯂꯩꯕꯥꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯆꯠꯅꯤꯡꯗ꯭ꯔꯤꯁꯤꯕꯣ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅꯕ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯩ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯈꯤꯕꯁꯤꯅ ꯑꯩꯅ ꯆꯥꯕ ꯐꯪꯗꯕ ꯆꯤꯟꯖꯥꯛ ꯃꯌꯥꯝ ꯍꯥꯎꯕꯁꯨ ꯃꯌꯥꯝ ꯑꯃ ꯄꯤꯖꯔꯛꯏ ꯌꯨꯒꯁꯤꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯊꯛ ꯐꯪꯗꯕ ꯉꯥꯛꯇꯅꯤ ꯄꯤꯊꯔꯛꯏꯕꯁꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯥꯜꯂꯒ ꯊꯥꯗꯔꯤꯕ ꯕꯣꯔꯥ ꯈꯥꯎ ꯑꯗꯣ ꯃꯗꯨ ꯄꯤꯛ ꯊꯟꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯔꯛꯏ ꯃꯈꯣꯏꯅ ꯑꯁꯨꯝꯅꯒ ꯉꯥꯡꯂꯛꯏ ꯄꯣꯠꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯕꯣꯔꯥ ꯈꯥꯎ ꯑꯃꯈꯛ ꯄꯨ ꯂꯥꯛꯏꯁꯤꯕꯨ ꯈꯔ ꯌꯥꯝꯅ ꯄꯨꯔꯛꯄ ꯌꯥꯗ꯭ꯔꯣ ꯍꯥꯏꯅꯒ ꯍꯥꯏꯔꯛꯏ ꯄꯣꯠꯅꯤꯗ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕ ꯇꯥꯀꯨꯁꯤꯡ ꯑꯗꯨ ꯇꯣꯝꯄꯣꯛꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯊꯥꯖꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯃꯇꯧ ꯀꯔꯝꯅ ꯄꯇꯥ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯄ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯇꯣꯝꯄꯣꯛꯅ ꯇꯥꯟ ꯌꯥꯝꯅ ꯆꯥꯔꯤ ꯍꯨꯔꯥꯟꯕ ꯇꯥꯀꯨꯁꯤꯡ ꯑꯗꯨꯗ ꯂꯃꯟ ꯈꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯏꯟꯊꯈꯤꯕ ꯂꯣꯛ ꯑꯗꯨꯗ ꯅꯈꯣꯏꯁꯨ ꯕꯣꯔꯥ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯂꯒ ꯏꯟꯊꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕ ꯇꯥꯀꯨꯁꯤꯡ ꯑꯗꯨ ꯋꯥꯐꯝ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯍꯨꯔꯥꯟꯕ ꯇꯥꯀꯨꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯕꯣꯔꯥ ꯈꯥꯎ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯂꯣꯛ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯂꯣꯛ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯍꯨꯔꯥꯟꯕ ꯇꯥꯀꯨ ꯑꯍꯨꯝ ꯑꯗꯨ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯕꯣꯔꯥ ꯑꯗꯨꯗ ꯃꯊꯟꯇ ꯂꯣꯏꯅ ꯆꯪꯖꯔꯝꯃꯤ ꯑꯗꯨꯒ ꯇꯣꯝꯄꯣꯛꯅ ꯍꯨꯔꯥꯟꯕ ꯇꯥꯀꯨꯁꯤꯡ ꯑꯗꯨꯕꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯣꯈꯥ ꯑꯗꯨꯗ ꯏꯟꯊꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ